Ngasigi ahan boina kwa kaithel 360 hairiba PS asigi post khara khak lokhat charaga thamjagi Chingmee Tammee Amatta Oibagi Saktam Utpa Mera Chongbgi thoram Mapung phana pangthokpa ngamnaba State Level Organizing Committee on Mera Chongba 2024 gi mifam ama Rajya Sabha gi member Ningthou sana jawba laisembana chair loduna ngarang pangthokre haiba wafam amakhak thamli Makhatana solar plate HURANLAMBA NUPA ama AT gi THOUMISINGNA FARGA AMUK MAHAKNA FAKLAMBA solar plate adu AMUK HANA PANSILHANKHRE hairi Makha satharakpada AT gi luching purel kurongamba khuman gi PS tagi post amakhak lokhotcharaga miyamda thamjagi Lining si mi apambani chatningba chatpiyu adubu ishagi inat lining leijribasi mamut tana thijinbiyu nainabiyu aduga pamdrabadi chatpikho ishagi karimata thidana khangdana hekta thadoklaga chatpikhinu haiba wafam ama thamli makhatana non indigenous oiba ILPS card pyba meeoida Mayum panbi ningol singsu ILPS card pahanaba government ta chirol thajinduna honaragani Natradi Lamdam asigi nupising lausillaga mara tanaba voter chanaba honari haiba wafam amakhaksu thamnakli makha satharakpada idu Ningthou hairiba PS asigi post amakhak thamjage khulai pairaga tawningba tawba asi yade haiba ama khanganba changi natragadi micham praja sing hingbo waragani case asi mobile ama mangkhibaki oina uraga leiradi yararoi nature of crime gravity of crime de yenglaga thabak tawgodabani This crime is just iceberg and warning to society. Nobody can say what next haibo phamthamli makha satharakpada hi ai common news sariba PS asigi post kharkhak lokot charaga miyamda thamjigi Imphal areas da laiba showroom singdagi sankhai tungkhai tawbada chenabani haiba aina thingkraba lalawlup pripak ki active members ani Manipur police na Imphal West district tagi pagat pangamle hairi police na faraba active members ani adudi irungbom nganba mitei kuntraga mari amadi haubizam sanathoi sing taraga nipan Elias tumthin kawi hairi makoi ani dagi mobile handset ani two wheelers gari amaga loinana driving license ama pagat pangamle hairi Makhatana Manipur da maram chadana missing ka hen hengalakli ba asi yengsinanaba lengakna lokholakpa thorang ama oina pokpada ngairiba angangsing mama mapa gi mingda Aadhaar card number register tawragani haina Health and Family Welfare Minister Dr. Sapam Ranjanna Phongdokhre wafam asi ngasi konthokjamda leiba Free Progress Academy da pangthokpa handak sahigi class 10 exam da Mark wangna phanglakkiba mairoi singda mana mathum yenthokpagi thoramda saruk yaba lakpada phongdokhibani mahakna makha taraduna hai lengakna masak thangdaba gadget notification yaudana khul masing ka hen hengalakliba asigumba lengakki ayaba yaudaba hengalakliba khul singi khunja singda sakana paikhalakpa scheme singi khodong chaba pidaba amadi school gi syllabus ta Manipur gi puwari Yellow Purup Singi Matanta Haptuna Hawalakliba Mahiri Singda Mamut Tana Kanganaba Lengana Tabak Lokalagani Haina Supongdoki PSSimaki Makata Tarakpada Mapam Ahumda accident Tokpada Mioi Ani Laikidre Mioi Amana Hospital Laikanari Tasiki Tangtara Ahing Nongyai Matung Pung Baroga Minute Manga Tarakbadoida National Highway 2 Paringi Tongju Pichu Lampak Mayada Bullet Amaga Bolero Amaga Tengjinabada Bullet Tongduno Lakpa Naha ama laikidre laibak thiba accident da laikidraba naha adu thongju part 2 Pichu lampak manaktagi Rohit Thoksom sahi kun apokpa Thoksom Subhash Chandra kawi hairi accident hek thokpaga mahak Rajmedi city da pukhatuna laikannaki adum oinamak kanma ngamdana laikidabani hairi numit asimaki nimidang pung tara taba matamda tijim lambi paringi Ningthou khongkha khonauda lambi lanthoknaba honabada gari amana thombadagi laikannaba ngamdana mioi ama laikidre Laikidraba mioi adu Ningthou khongkha khono ward number 4 dagi oinam Amarjit Mitai sahi kungamari apokpa oinam Mangijaw kawi hairi nakal amaromda ngarang nungthil pung ani makhairom tarakba aduaida khurai puthiba manakta kar amana bespa thauduna lakpa nupi macha ama thomadagi soktuna hospital da pukhatuna Khannakhre haina paw asina makhatari haiba wafam thamjari PSSigi Makata Tharakpada Aroibo Oina Regional Institute of Medical Science RIMS Hospital da accountant mali drivers nurse sakidar yauna tongan ba post sing da thabak happy gani haiduna mioi kunga mathoi dagi lupa lak jangkai hen bagi senpham lalambung takhen lambam lekai da leibi
Maibam Ningol Loitongpam Ongbi Somi Mapuroiba Loitongpam Johnson Kauba Mioi Asina Hairiba Sel asi Thabak Hapagi Mingda Lauktoklambagi RIMS Hospital da Wakat Aman Lakle Haina RIMS Media Cell na Thadorokpa Cherol Amana Khangalakli Cherol asina makha taraduna hai Somi asi RIMS ki Department of Microbiology da Contract Labs Attendant oina lairambani ing kumja 2022 da RIMS Hospital da Thabak hapi ni haiduna mioi kayadagi sel lauktoklambagi maralda thabaktagi laukthokre hairi Hauzik RIMS Director Oiriba Asina Somina Cell Khongatlamba Adu Karimata Khangbalate RIMS Official Ming Sizinaduna Lana Cell Khongalakli Basingi Matakta Logi Oiba Tabak Lokalagani Miyamna Singnaba Amadi Aranba Pausing Chandokpa Tengnabirabadi Kudakta RIMS Authority da Kangalaknaba Serol Aduda Pali Haibo Pam Tamlaga Nasigidi Matang Saida Lushinjare.